Hantak makoy da satariba tawong makoy da hantak lokalay ba step si yenguragadi aikoy da makoy bo yamna hantaba thakda aidi upam thoi mase pithibhi punongna yengpham thoi upam thoi khanpham thoi na aidi lose maramdi makoy da asengba India gi citizen lamo eramo nagari omo eramo akoi yellow mi ama oina manipur kunara iba akoi gi jati kuntha bari du man da yawrum mamo eragadi makoy da sathai ba thabje satha mo makoy da sathari ba thabaksina akoi yellow mi oina sahi lising ani gi mamang panmina laba jati kuntha bari du manung dei natte bse makoy ni tori ba thabak thorum na takse se ei ma exchange no ulle se ei di chuan thamjani aduna maru oina makoy se adung laba immigrant akoi nako terrorist adung laba Mapani foreign and Amaba Yauraga, Manipur, Machetana, Tugai, no India government appear so much Namani and Makui Tome Antina, who have the Henman the Toro in the country, a immortal. Other Hojiki, I quay, Masse Loin or the name, the low way, Masse, Indiagi security, the Singer Pani and I quay, no the Mo have to be. ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯁꯤꯒꯨꯝꯂꯕ ꯁꯨꯝ ꯆꯝꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄ꯭ꯔꯖꯥꯗ ꯁꯨꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯅꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯂꯧꯒꯅꯤꯅ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛꯇꯤ ꯅꯦꯁꯅꯦꯜꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯂꯩꯕ ꯃꯌꯥꯝꯅ ꯍꯥꯟꯅ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯇ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯈꯪꯉꯛꯑꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯆꯞ ꯆꯥꯅ ꯆꯦꯜꯂꯦꯕꯁꯦ ꯑꯩꯈꯣꯏ ꯃꯥꯡꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯈꯣꯏ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯁ꯭ꯇꯦꯞ ꯃꯥꯜꯂꯤ ꯑꯅꯧꯕ ꯁ꯭ꯇꯦꯞ ꯈꯔ ꯑꯩꯅ ꯂꯧꯈꯠꯂꯛꯄ ꯉꯔꯥꯡ ꯑꯩꯅ ꯊꯦꯡꯅꯖꯕ ꯄꯣꯏꯟꯠ ꯈꯔ ꯈꯛꯇ ꯎꯕ ꯉꯝꯕꯗꯧꯅ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯀꯩꯒꯨꯝꯕ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯨꯛ ꯆꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯔꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯂꯧꯈꯠꯂꯛꯇꯕ ꯇꯥꯔꯗꯤ ꯃꯗꯨ ꯐ꯭ꯔꯤ ꯊꯥꯕꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯗ ꯃꯗꯨ ꯗꯥꯀꯣꯏꯗꯅ ꯁꯧꯒꯠꯄꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯁꯦ